Pausedi yumpum uibamar uibapau khara update tawjeri. Sem minister ga wari sana pada yana kidre mungkun mari ki total shutdown aukre. Zali yagrong baudi gi hanaki president atuan aban maibo. Miati na halaga hundok lambaga mari laida na sem ki baze esina kaukiba. Mungkun mari ki total shutdown chataba aukre. Zai esina chip minister ga unatuna wari sana pada yana bo purak pangam kedre. Haukiba September kunitui te taming loge Apollo ground da pang thoki bugo to hills ki thorum mafam dagi phadna pokhra ga mafam adu dagi kilometer kuntrarom saliba salaga leiba palung area da halaga hondolam kiba atuan abon mage mesi hedu ga mari leina na sem ki baje esina lenga ki mafam da memorandum pesinduna tongan ba demand kya tawduna la ki bani demand singa tu ki manung chanam hiat asi ga mari leina ba kesa sia nesen NIA da sinaba lai ki traba gi mangurung tamatik jaba Compensation piba pati tameng logi DC amadi SP suspend tau bahai bawa from sing yaure. Demand sing asika manung damiat asika mari leina ba case NI ada sindabagi matang asidi tabako na paikat pahu kre adobo atai. Lemau ribat demand ani asidi hauju pau tabako na pangtok tan lai ribane. J asidagi pangpo pau gi matungin dengan sinu bidang wairam pung tarung makai tapu matam da J asigi miut kang bu ama kasam minister ga magi secretariat warisana ke. Wari jana ba adu da je asigi make dagi hana thamgraba charter of demand singa bu khana pukatuna taksin ke demand singa to gi manung channa tambeklok district ki DC amri SP suspend tawna bi wa fum madusu je sin kan pukat ke thawdok adu district asigi mari lena ba DC amri SP ani asina soi ba dagi amade thawsa da ba dagi thoki bani loina na bihat asi satana ba lawtuna ba da makoi so yawrum ba ya ba gi othok palai aiba wa fum phaba pukat ke Nabidadura atuan abonoi paduna pokre aiba DCM DSP na matam chana khangala ke balaite masigira mabakoi ani asilaktu na bada yaubra aiba ki ticket pa mathau tawe yai thabak tagi terminate mak tawdrabasu khudaki oina suspend thamlaga makoi ki mathakta tingat pagi thapuk chathakani aiba ki thajaba se minister na perakhe aire masida sunatan atai eto charter of demand adu di jawri basing adu su thabak ton thorakani aiba ki thajaba se minister na perakhe maka tarakpa atopa pau madana job card Tataruk haukre namit kunmat hoini kakta maktabak suwale Zedibamgi oina namit mapan ni kak kamjo kina namit tarakamat hoini tabak sukre Tabak pangdriba lebak asigi yumthong kuding damiyoy amam sahi amagi manung dunamit jamani tabak bigani ana lau thoki ba masong Mahatma Gandhi National Rural Employment Guarantee Scheme MGNREGS ki makhada job card pai basing manipur ge Oina tha taruk haukraba sumna tagi namit kon mathoini kakta maktabak suwalle Lega ki official oina paugi Lega ki official oiba paugi matungina haukeba sahi dadi namit 60.44 tabak sudan namit masing yamna tabak subangam ba stat singe manung chan mangam kibani atubo Handaki sahi asi ki oina sahi khai buk sallaba pauboda sumna tagi namit 21.28 kakta maktabak suriba sigi marung karigino haina chap chana kangbangamdre Masih kisah matagta mamang sahi ke yang nabat hendak sahi asidana job card paiduna tabak suba migi masing su yam na hantare mamang sahi dadi jungkok lak 5.47 yan bagi mi amam da job card paiduna tabak suhan ki atu hendak sahi ki oina tha taruk asidade jungkok lak hom dising humpudra mathoi rom damak ki mi amam da job card paiduna tabak suhalle mamang sahi ki yang nabat hendak sahi asna jungkok lak amari sing yang kahian bada tabak bibangamdri haina akang ai sina panare Abon mai bihat ke asuma pothok ba ngamloi tabuk warga disi minister pham thadok kadabani CBI Apun ba manipur amagi dama kholau lorom ba athuan abon mai anasan aimoi kani singna basin hat khraba su haujik pawba karigam basing thaning oi ba thabak mata lokot pangamdre ngamloi dobo warba de kudak disi minister nongthom beren foral ground da pham thadok kadabani haina CBI manipur state council ge spokesperson RK Musnana phangdokre Bihar asigi mewakta left coordination committee na sinduna hirabot bawon da pangthoki bo wakadmi pamaduda RK Musnana hai BJP na lusing basung sin bestel henga kasna singa badi tang thong manana saukol medi law and order gi phibam phakale aina lawri besera kasna security na khura hangdana tin ki ba mafam abada gi masak nair pamiyo emo phadana po khura ka tamtin hato kraba phawba kari gum basing thaning oi ba khongtang amata lengar lokot taba asile bakti bane misi asigi langla langjet pothok tri phawba asi ba haksang lawdana Mayam nasum babu fanglabadi hadun sabat haktaba makai lainare jadaga sida lenga kasna miyanggi apa basing tabak to on thopagi mahutta mapandagi lakul sing basing ok pagaloin awu hatam chadu nugai tok laga laire lenga kasina law and order gi fi fagale hane lawro su sing dadi
NSN IM lenga paki mong da leire athawan abon mai gi miat asi da lolup asina woigani haina miam da singna rabasu ngasi foba unit home ministry gi mai ke de wafum ma da pangdok paleidre tasing na miat asi da lolup asi senai natragna senate haiba asi center irai laina khang pa yabo wafum ma de wari bane Sisbear agreement asi center ma de NSN IM gi prakta sa thaba wari basu state da sida lup asina sa thagwa phatta pathawong singa de state lenga na thengna phum thopane maraga sida congress party su ban sagot kre Athuan abon mai mihat kamari dinal sen ke baje asin ka kuiba pong kun mari ke total shutdown ge Kongjang Manipur Pradesh Congress Committee MPCC na su sakulagle MPCC ke spokesperson Ningom Bob Bhuvendra Metai na pawis na phangtor phagi matung hina athuan abon mai gi mihat asege asum balangla langjin puthok na baje asina taliba demand singa simaram chabane khandra party asina su je asina kauriba total shutdown ke Kongjang chawkana na phereb lauki bane Masjid Sunatna All India Congress Committee AICC ki Senior Observer Jairam Ramesh amade AICC ki Manipur Incharge Bhakta Charan Das na khangalakwa ki matungena total shutdown chatrang siraga sida MPCC ki office thonglon badana tana party asiga office loiba mifam khudimak jai tholagani haire Kovina lai khadraba ibung ani da paunam project tangbang khe Wangjing Tentha Assembly Constituency ki apply paunam project AICC ki manungta COVID-19 ki full vaccination tawraba matong Laibak thibadagi laikidaba yaurabadi insurance wana amaleki maikiti ki lupa lakh hamam pitna imung manung ki awapada saruk jagani hada miyam da lauk thokibagi matungina laikidaba imung ani ki miwesin lupa lakh hamam tengbang doni imung manung ki awapada saruk yakre MLA na tengbang ki imung adudi Wangjing Tentha laikadagi taxam ongbi mema devi sahi humpudra mathoi amadi kahim biko mamak laikadagi laikidaba phijam ongbi chandi bala devi sahi yangham do suraba singni Mei masai isi Julai tara ka tareto COVID-19 ke nisubad dos ki vaccination ka khroba matung August tara ka mari talai hide atopa pizam ong bisanti bala devi na sahi isi June tareta nisuba dos ka awla matung Julai tara ma dalai hide bane asigumba COVID-19 number or ka lai hidrabi imongani isi ki masa masusin na theng khori pawa bada saru yabu waina teng baga se pibani aina ambelena fondoke marage mikal da line mai pak tu na mopta banners na minister ki phang kan bangam kre Nandigram da Mikhal Maiti ki bagi matung Mamta Banerjee na mahaki sa minister oy bagi pham makha sa thana bagi damak marui ba maraki Mikhal adu mahangna chawna mai pa khre Mamta Banerjee na mahaki BJP ki lamba adu da kre ko den vote lising jang kai ga nipan chanipan kunthra ga ni thoi hen do mai pa khe lising ani tara ga mathoi amasung lising ani tara ga taruk te minister na mai pa ki ba set kha Kolkata gi Bhavanipur constituency da mahang masagi record thugai da Mamta Banerjee na Bolising marfuga bari chatre sukna mapan phangke sida do afrin gi bekhal dam haki dakta badlam badagi policing kunipan hena phangdra mai paki ba state minister Sovan Dev Zatov Dian thadoglam bane Chief minister da Bhavanipur khaktana tanas Samsarganj amasu Jangir assembly mikhal sing da su tramul mai paki ba dugi damak khodombi ahum uttan mikhal gi fal sing atu wathagat ke adopa city anigi Athopa city ani ki Mikhal Singh dadi April Mikhal da candidate sing sikibagi dagi pangthokpani Athopa sit ani ki Mikhal Singh dadi April Mikhal da candidate sing sikibagi pangthokpani ayang na khodombi ani khaktana factory oina sign am oina sin daroi ayang na khodombi hum thagat kani ekoina Mikhal hum thengna ki ekoina hum adu ngasi di mai pakle ayang isa khaktagi tawroi aina Mamta Banerjee na haige Aikoina mai bakbada aikoina wai Nandigram da ayak mai thikre atuba matugi hiram matu hojik court lady ana mangna aike constituency asida ayang na sumna ki ward am popo so thakide maji khwadi khena nuwai lesinga di taraga daruk dadi ayak ward ki am from the ward ki asi de punamak ta ayak mai pakle ana mangna ai mang makata ke Mamta Banerjee ki mukta candidate wena BJP na thagalakhi ba constituency asida matam sangna dagi lairak bambioi ama amasu okil ama waribi Priyanka Everyone of board lising kun gamari chahumar hudara taruk phangke mahatarak ba atopa pau amadana minister gi mayuk ta thaba protest marungi hingsa da miyoi ani si khre Uttar Pradesh ki deputy minister Keshav Maurya Masuyin minister of state for home Ajoy Mishra na Lakhimpur Kheri district lakpa gi matang da ngasi ayuk ta gilomi sin protest tawring da hingsa thorakre union minister adu gi kanpoi da yawba gari amana protester ani takai ki haina lawmi ki Union sing aduna aike miyoi amasok ton leibai da tabaga gari sing mai thaba do mafam adudage pangba visual sing utki mafam adu police mayam pik thana laike lawmi gi union sing aduna lawmi ni pan soke hana phong doke
Asiba haksang bundana bahwana bagi damak Bhim Army activist tara fakre. Bhim Army da masagi sai kun gadaru surabadalet na ambaki haksang ado politics tauna da pamaki mari pata sing dagi manana bahwana bagi damak activist tara fare ana police na pangdogre. Na dogi imungi miyo singi dimana du administration na hana yakraba amasung haksang ado mathang mga pangtok na bahwana bada Bhim Army activist sing atana makata na demonstration tauna da banha adogi asib haksang ado munana ba Honara kibani ana Ghaziabad ki SP Rural Iras Rajana Aige. Rahul Gauba Dalit na adu tha ani makarung ki mamang da mi humdali sai amasung jasai da phubadagi. Layang chathabada ngarang thang chunamit lai khidabani. Chenari bambi umdu police na hana fare amasung mari lena ba iyak an singi makada maral sikre. Aroi beda content singa sigi maru iba pau khara asiba pau dam jari ba mari ba local news YouTube channel amadi Facebook page asidagi. Yang biri bapak nama pothaga cari channel asina dom da kandara badi subscribe to bitter person subscribe to biru malai na like and share to so ko bi nama po amukana thaga cari